ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ MLA ꯑꯣꯏꯁꯅꯨ ꯂꯨꯆꯤꯡꯕ ꯑꯣꯏꯁꯅꯨ ꯂꯣꯏꯅꯃꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯇꯁꯦꯡꯅ ꯎꯠꯄ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯁꯤꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕꯁꯦ ꯃꯤꯌꯥꯝꯗ ꯂꯥꯛꯆꯔꯤꯕ ꯉꯁꯤꯃꯛ ꯐꯝꯃꯤꯕꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 12ꯒꯤ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯈꯣꯏꯅ ꯂꯩꯄꯥꯛꯀꯤ ꯊꯧꯅꯥꯏꯕꯅꯤ ꯀꯥꯏꯅ ꯐꯝꯅꯥꯏꯕꯅꯤ ꯀꯥꯏꯅ ꯃꯐꯝꯗꯨꯗ ꯆꯠꯂꯀꯥꯟꯗ ꯍꯩꯀꯠ ꯂꯩꯀꯠ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯒ ꯀꯠꯈ꯭ꯔꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯪꯐꯝꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯇꯥꯐꯝ ꯑꯣꯏꯈꯤꯕꯗꯨꯗ ꯃꯈꯣꯏꯅ ꯂꯩ ꯀꯠꯄ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯁꯥꯃꯛꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯦ ꯊꯤꯡꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯅ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯂꯩ ꯀꯠꯄ ꯆꯪꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯅꯤ ꯂꯣꯏꯅꯅ ꯂꯝꯗꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯅꯁꯨ ꯃꯐꯝꯗꯨꯗ ꯊꯣꯛꯄꯤꯔꯒ ꯅꯥꯛ ꯌꯦꯠꯇ ꯊꯣꯛꯑꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡ 12ꯁꯤꯗ ꯃꯤꯌꯥꯝꯅ ꯊꯣꯛꯄꯤꯔꯛꯑꯒ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯣꯏꯀꯣꯠ ꯇꯧꯗꯅ ꯃꯈꯣꯏꯕꯨ ꯊꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯑꯣꯏꯁꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤꯁꯦ ꯋꯥꯡꯖꯤꯡꯗ ꯚꯤꯗꯤꯑꯣꯒꯤ ꯁꯪ ꯑꯃ ꯁꯪꯒꯥꯒꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯊꯧꯕꯥꯜ ꯑꯄꯨꯟꯕꯅ ꯃꯁꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ BJPꯅ ꯒꯣꯔꯃꯦꯟꯅ ꯂꯨꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯈ꯭ꯔꯒ ꯃꯤꯌꯥꯝꯗꯨꯅ ꯌꯥꯔꯔꯣꯏ ꯑꯃꯗꯤ ꯍꯩꯔꯣꯛ ꯑꯃꯗꯤ ꯋꯥꯡꯖꯤꯡꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯃꯁꯤ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯑꯕꯗꯨꯗ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯐꯝꯗꯨꯒꯤ MLAꯒꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯁꯤ ꯌꯧꯅ ꯂꯥꯟ ꯇꯧꯔꯤꯉꯩꯁꯤꯗ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯁꯪꯒꯥꯕꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯁꯪꯒꯥꯕꯗꯨꯗ ꯃꯈꯣꯏꯗꯒꯤ ꯈꯨꯖꯣꯛ ꯈꯔ ꯃꯈꯣꯏꯒꯤ ꯃꯆꯨꯝ ꯆꯥꯕ MLAꯒꯤ ꯃꯆꯨꯝ ꯆꯥꯕ ꯅꯨꯄꯤ ꯈꯔꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯤꯡꯉꯤ ꯌꯥꯝ ꯊꯤꯅ ꯍꯥꯏꯅꯤꯡꯉꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ CMꯕꯨ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯀꯧꯔꯤꯗꯨ ꯃꯈꯣꯏꯁꯤꯕꯨ CMꯅ ꯃꯈꯣꯏꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯔ ꯅꯦꯛꯄꯅꯣꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯋꯥꯡꯖꯤꯡꯗ ꯂꯩꯔꯤꯕ MLAꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯒ ꯅꯦꯛꯄꯅꯣꯕ ꯃꯈꯣꯏꯁꯦ ꯃꯆꯨꯝ ꯆꯥꯕꯅꯤ ꯃꯔꯝꯗꯤ ꯂꯩꯄꯥꯛꯀꯤ ꯏꯍꯧꯗ ꯃꯈꯣꯏꯁꯤ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯆꯟꯗꯕ꯭ꯔꯥ ꯁꯤꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯔꯤꯕꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯊꯃꯣꯏꯅꯨꯡꯗ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯊꯃꯣꯏꯁꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯖꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯁꯤ ꯌꯥꯝ ꯐꯖꯗꯦ ꯃꯇꯨꯡꯗ ꯑꯃꯨꯛꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯈꯣꯏ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯄꯥꯛꯀꯤ ꯂꯥꯛꯀꯗꯣꯏꯕ ꯇꯥꯡ 12ꯒꯤꯁꯤꯗ ꯃꯈꯣꯏ ꯌꯥꯎꯅ ꯊꯤꯡꯃꯤꯟꯅꯕꯁꯤꯗ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯅ ꯌꯥꯎꯁꯜꯂꯒ ꯂꯩꯄꯥꯛ ꯃꯌꯥꯝꯒꯤ ꯏꯍꯧꯁꯤ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯋꯥꯡꯖꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯁꯦ ꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯔꯀꯥꯔꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯩꯄꯥꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤꯁꯨ BJPꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤꯁꯨ BJPꯅꯤ BJPꯒꯤ NDAꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕ BJPꯒꯤ MLA ꯑꯣꯏꯁꯅꯨ ꯑꯗꯩ ꯀꯔꯤꯒꯇꯥ ꯑꯣꯏꯁꯅꯨ ꯑꯗꯨꯒ NECꯗ ꯁꯝꯅꯔꯤꯕ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣই ꯀꯩꯅꯣꯗ ꯇꯥꯡ 12 ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯃꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯅꯤꯄꯥ ꯊꯣꯛꯄ ꯅꯨꯄꯤ ꯊꯣꯛꯄ ꯂꯩꯄꯥꯛꯀꯤ ꯃꯄꯨ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯂꯩꯄꯥꯛ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄꯁꯤda ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯇꯁꯦꯡꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯃꯥꯂꯦꯝ ꯁꯦꯝꯃꯛꯄꯗꯒꯤ ꯁꯦꯝꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯤꯁꯤꯡꯇꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯀꯟꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯏ ꯅꯨꯄꯥꯁꯤꯡꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯗꯨꯅ ꯇꯤꯟꯕꯤꯔꯤꯕ ꯂꯩꯄꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯥꯡ 12ꯒꯤ ꯊꯧꯗꯣꯛꯁꯤꯗ ꯃꯈꯣꯏꯕꯨ ꯆꯪꯍꯟꯗꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯏꯄꯥ ꯏꯄꯨꯒꯤ ꯃꯪꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗꯨ ꯆꯨꯝꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯁꯤ ꯆꯪꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯤꯔꯦꯞ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯔꯤꯁꯤ